ꯀꯩꯅꯣ ꯕ꯭ꯔꯗꯔ ꯑꯩ ꯂꯥꯛꯄꯒꯤ ꯇꯧꯔꯤꯁꯤ ꯌꯦꯟ ꯑꯣꯏꯅ ꯆꯥꯔꯦꯁꯤ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔ ꯌꯦꯟ nó thầu thì à rồi ꯌꯥꯅꯤ ꯌꯥꯔꯦ ꯆꯥꯛ ꯆꯥ ꯊꯥꯎ ꯍꯣꯔꯦꯟ ꯈꯔ ꯊꯣꯛꯂꯛꯄꯅꯤ ꯁꯥꯗꯒꯤ ꯑꯗꯨꯒ ꯌꯥꯎꯁꯪ thầu thì tàu với ticket rồi nó mà này hầu nó mà này ꯁ꯭ꯄꯣꯔꯠ ꯇꯧꯗ ꯌꯥꯕ ꯁꯨꯄꯔꯅꯤ ꯒꯣꯖꯤꯂꯥꯗꯨꯀꯣ ꯑꯩꯈꯣꯏ ꯀꯥ ꯅꯝꯃꯨꯕꯒꯤ ꯑꯗꯨꯅ ꯀꯥꯡ ꯈꯔ ꯄꯥꯏꯍꯧꯋꯦ ꯆꯤꯛꯇꯤ ꯆꯤꯛꯇꯕꯅꯤ ꯑꯗꯨꯝ ꯊꯣꯡ ꯍꯥꯡꯗꯣꯛꯑ ꯊꯝꯃꯣ ꯄꯥꯏꯊꯣꯛꯄꯅꯤ ꯈꯔ ꯅꯝꯃꯨꯕꯒꯤ ꯀꯥꯡꯗꯣ ꯊꯣꯛꯄꯅꯤꯅ ꯒꯣꯖꯤꯂꯥꯁꯦ ꯈꯔ ꯅꯪꯒꯤ ꯍꯥꯟꯅ ꯍꯥꯏꯔꯗꯤ ꯃꯕꯣꯛꯇ ꯑꯗꯨꯝ ꯊꯣꯡ ꯍꯥꯡꯗꯣꯛꯑ ꯊꯝꯃꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔꯗꯤ ꯄꯔꯦꯡꯁꯨ ꯁꯜꯂꯦ ꯌꯥꯏ ꯅꯥꯔꯤꯔꯕ ꯁꯤꯁꯇꯔ ꯌꯨꯡꯅ ꯍꯥꯏꯗꯤ ꯅꯥꯟꯊꯩ ꯅꯥꯜꯂꯤ ꯁꯤꯗꯤ ꯁꯤꯔꯥꯔꯈꯣꯡꯅꯤꯅꯦ ꯁꯤꯗꯤ ꯍꯥꯎꯅꯤꯅꯦ ꯃꯍꯥꯎꯒꯤꯅꯤ ꯅꯠꯇꯦ ꯃꯆꯨꯒꯤꯁꯨ ꯍꯣꯏ ꯃꯍꯥꯎꯁꯨ ꯂꯩꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯗꯒꯤꯗꯤ ꯑꯁ ꯁꯤꯗꯤ ꯐꯖꯔꯦ ꯀꯩꯅꯣ ꯌꯨꯝꯒꯤ ꯑꯗꯨ ꯑꯉꯥꯡꯒꯤ ꯍꯜꯂꯛꯄꯁꯦ ꯑꯗꯨ ꯍꯥꯞꯄꯁꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯇꯞꯅ ꯇꯧꯔꯁꯦ ꯁꯟꯅꯥꯟꯅ ꯐ꯭ꯔꯦꯁ ꯌꯨꯝꯗ ꯄꯥꯟꯕ ꯎꯃꯣꯔꯣꯛꯅꯤ ꯀꯟꯇ꯭ꯔꯤꯛ ꯂꯪꯉꯤ ꯀꯟꯇ꯭ꯔꯤꯛ ꯂꯪꯉꯤ ꯅꯪ ꯑꯆꯥꯔ ꯁꯦꯝꯕ ꯌꯥꯅꯤ ꯐꯖꯅ ꯑꯩꯅ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯄ ꯐ꯭ꯔꯤꯖꯔꯗꯣ ꯑꯥꯏꯁ ꯑꯣꯜꯂꯝꯗꯕꯒꯤ ꯈꯔ ꯄꯠꯊꯔꯛꯄꯗꯣ ꯐ꯭ꯔꯤꯖꯔ ꯍꯥꯞꯄꯗꯤ ꯑꯥꯏꯁ ꯑꯣꯜꯂꯒ ꯀꯨꯏꯅ ꯊꯝꯕ ꯌꯥꯏꯑꯕ ꯐ꯭ꯂꯥꯛꯁꯇ ꯀꯥꯞꯁꯟꯕꯅꯤ ꯐꯖꯔꯦꯍꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯍꯥꯞꯄ ꯃꯥꯜꯂꯦ ꯅꯪꯒꯤꯁꯦ ꯁꯣꯌꯥ ꯁꯣꯁꯀ ꯍꯥꯞꯄꯒ ꯃꯥꯜꯂꯦ ꯆꯥꯏꯅꯤꯁꯀꯤ ꯈꯨꯡꯒꯧꯗꯣ ꯃꯥꯜꯂꯤꯔꯕ ꯃꯥꯜꯂꯦꯅꯦ ꯁꯣꯌꯥꯒ ꯍꯥꯞꯆꯜꯂꯒ ꯑꯃ ꯁꯝꯃ ꯂꯥꯛꯏꯁꯤ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯒꯨꯔꯨꯝ ꯆꯦꯟꯈ꯭ꯔꯅꯤ ꯑꯗꯨꯝ ꯁꯥꯃꯨꯟ ꯍꯥꯞꯆꯜꯂꯒꯦ ꯍꯥꯏꯔꯣ ꯍꯥꯞꯆꯜꯂꯗꯣ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯦ ꯃꯍꯤ ꯍꯥꯞꯆꯜꯂꯒ ꯁꯤ ꯃꯍꯤ ꯍꯥꯞꯄꯔꯣꯏꯁꯤ ꯀꯩꯅꯣ ꯑꯂꯨ ꯃꯨꯜꯂ ꯂꯣꯏꯁꯤꯜꯂꯗ ꯏꯁ ꯀꯗꯥꯏꯗꯒꯤ ꯍꯣꯔꯦꯟ ꯈꯔ ꯇꯣꯠꯂ ꯆꯥꯝ ꯐꯠꯇ꯭ꯔꯣ ꯃꯍꯤꯗꯣ ꯑꯅꯪꯕꯗꯤ ꯄꯨꯊꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥ ꯁꯣꯏꯕꯝ ꯂꯩꯀꯥꯏꯒꯤ ꯄꯨꯖꯥꯔꯤ ꯃꯁꯤꯅ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯒꯤ ꯄ꯭ꯔꯣꯁꯨ ꯅꯠꯇꯦ ꯅꯨꯞꯁꯨ ꯅꯠꯇꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯦꯗꯤꯌꯦꯇꯔ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯗ ꯑꯗꯨꯝ ꯊꯣꯡ ꯄꯤꯖꯕꯅꯦ ꯃꯥꯅ ꯑꯗꯨꯝ ꯍꯥꯎꯁꯨ ꯍꯥꯎꯕꯅꯤ ꯊꯨꯝ ꯃꯣꯔꯣꯛꯇꯨꯝꯕꯨ ꯈꯔ ꯌꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯦꯝꯕꯥꯡ ꯂꯣꯏꯕꯅꯤ ꯁꯦꯝꯕꯥꯡ ꯄꯥꯏ ꯑꯃ ꯄꯥꯏꯔ ꯑꯃ ꯂꯩꯍꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯟꯕꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯍꯥꯎꯕ ꯈꯔ ꯆꯥꯊꯔꯁꯦꯕ ꯅꯣꯏꯒꯤ ꯌꯥꯔꯕ ꯂꯣꯏ ꯂꯧꯔꯣꯏꯕ ꯃꯣꯏꯗꯤ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯍꯥꯏꯕꯔꯣꯅꯦ ꯁꯤ ꯄꯣꯊꯕꯤꯔꯁꯤ ꯅꯣꯏ ꯀꯩ ꯍꯥꯎꯋꯤ ꯀꯩ ꯌꯥꯎꯏ ꯆꯥꯡ ꯍꯥꯎꯋꯦ ꯂꯩꯅꯤ Kaya hawik na ako, nandun ako na. ꯆꯥꯕꯗ ꯋꯥꯈ꯭ꯔꯁꯨ ꯉꯥꯡꯉꯣꯏꯌꯦ ꯑꯗꯨꯝ ꯆꯥꯕꯁꯨ ꯅꯨꯡꯉꯥꯏꯕ ꯇꯨꯝꯕꯁꯨ ꯇꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯏꯌꯦ ꯆꯠꯅꯕ
มาเท่าไหร่ทั้งชิมก็ใส่ 왜 일단은 망아 다 잡 디자죠. นะข้าวดูตัวข้าวไปเลยกดข้าวตัว 하면 머리는 해. 어디 좀 당장 아우 먹게 놓네. 낭만 낭만. ชิมมาเช้าเลยแล้วกว่าเช้าก็มาคุยทั่วเลยแบบว่าเขามาขายจ่าย Nghe mới là đi không đến không đến 라는 걸 살려두나. 예수에 나오나. 공은 들려가. ดูอยู่มาตั้งหลักเลย 예수에 나오나. 그냥 안 떠오다. tam lạc như vậy 아이, 또 잘로나. 짱들. นี่มาตั้งหลักเลยอยู่ใน청이는นุ่มๆเลย lạc đi bỏ 아니 뭐ตั้งหลักที่ชนจักรก็จักรเขาก็ขนาดน้อยอ่ะ 공은 들려. แย่ตัวไก่เดือดไม่ใช่ทำไก่ตัวนี้กดใส่ไปเลย lao thì chưa mới là มันไม่หายเลยจะได้ตู้เคลมอนยาเลยนะ cứ quên đồng bằng một ngày mà ăn thật ตัวมันได้ยาเลยให้เห็นให้น้องรู้หรือตู้แค่ ê cái này thì rồi tụi mình đang kêu nó có có cái nó cay nó sát sát rồi nó sẽ không rất là không được của cái này 야, 이게 너. 마디. 야다네. 보러와서 야다. น้องรู้ผู้ชายนี่นั่นรู้ผู้ชายนี่ 야로 햄이 스포팅 그. 빌린다 안 되고. เรื่องอะไรเลยเจ้าลาวเนี่ยนะ 야로 nó 햄이 như rồi vậy như vậy cái 빌든다. 빌든다고. 미야 꾸지 못하네 너. 꼬이드 니가. 뭐야 cái này phải thành kiểu cái bãi mình không ra 빌든다 가지고 너. 너무 안 너가.